Ma'am Bukrumjari, Dominic Birbis Impact News, Impact Protesta, Taram Oxary. Tokyo Olympic Games ki silver medalist Saikom Mirabai Chanu, Paris Olympic Games ki dama qualify Oiba Ngamkhre, Thailand ki Phuket Zathariba, IWF International Weightlifting Federation World Cup ta saruk yaduna, Mirabai Chanu na nupi ki KG Nifuma Pangi, Group B event da ahum suba amadi, overall dana. Taramathoy suba taduna Paris Olympic Games lisingani kunmarigi qualify oiba ngamkhibani Manipur ki sanura asina Paris da mahaki ani suba Olympic Games ki medal launaba thajabusu hena wangkhatkre masagi sahi kumapan surabi Mirabai chanuna Paris Olympic Games ki mafam kanba India ki amata ngairaba weightlifter oik Mirabai chanu masagi asokpana maram oiraga tha taruk lepluraba matung competition asida ahanba oina amuk halakhibani Mirabai chanuna asokpana ngobadagi mahaki khwaidagi masak thokba performance utpa ngamkhidabaga loinana stage ta kg marfumathoi amadi clean and jerk ta kg samaga tarahumda yauna punna kg samaga marfuga mari thangatuna ahum suba takhibani panbai abadi Mirabai chanuna stage ta kg marfu taret amadi clean and jerk ta kg samaga taramanga yauna punna kg Sani ga sumna ani thangatuna Tokyo Olympic Games ta silver medal laukibda natana stage ta mahaki personal best asi kg marfu nipan amadi clean and jerk ta na kg samaga taramapan oikhibani panbai abadi phuki IWF World Cup asi Olympic Games ki aroiba qualifying event oiribata natana Paris Games ki mathau taba qualifier amasu oiri Lok Sabha election naksil lakpaga iroinana Kakching District Police na district asida koi law and order gi phipam phagatkhre gidamakta lokhalakpa tongan ba section thorang singi manung channa ngasi ayuk Kakching District ki koi hianglam hiran maida Kakching District Police na chathakhiba combing operation amada tongan ba khujuklai khara phagatpa ngamkhre koi haiba thiba humbagi thabak adu ngasi ayuk Kakching District Police ki SPTS Bikramjit additional SP operation Binoy Chongtham amadi commando OC Belagi mieng makhada Kakching District Commando gi nupi personnel sing yawba Kakching Commando unit aduga hianglam police station gi apunba team amana haiba hianglam hiran magi maramba marin gi area da sathakhiba koi thiba humbagi thabakni haiba thiba humba aduda pistol ama bom ani yauna koi tongan ba khujuklai khara phagatpa ngamkhi haiba polam sing adu makhata ba legian gi oiba thabak thoram sing lokhat nabgidamakta hianglam police station da sinakhre hai